ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯋꯥꯠꯇ ꯄꯥꯗꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯄꯥꯟꯊꯣꯏ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯊꯣꯟꯖꯔꯝꯃꯤ꯫ ꯄꯥꯟꯊꯣꯏ ꯃꯃꯥꯅꯧꯅ ꯀꯥꯏꯅꯈꯤꯕꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯈꯔ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯌꯣꯛꯂꯝꯃꯤ꯫ ꯄꯥꯟꯊꯣꯏ ꯅꯣꯡꯃꯇ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃ ꯂꯥꯜꯂꯝꯗꯦ꯫ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯃꯇꯥꯔꯣꯏ ꯑꯃꯠꯇꯒꯁꯨ ꯂꯣꯏꯅꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯍꯥꯏꯕꯕꯨ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕꯤ ꯃꯅꯥꯏ ꯄꯦꯅꯨ ꯅꯠꯇꯅ ꯂꯩꯔꯝꯗꯦ꯫ ꯄꯥꯟꯊꯣꯏꯅ ꯃꯥꯒꯤ ꯃꯅꯥꯏ ꯄꯦꯅꯨꯒ ꯅꯨꯡꯇꯤꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯅꯨꯃꯤꯠ ꯆꯪꯂꯝꯗꯥꯏ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯃꯗꯤ ꯍꯧꯔꯤꯕ ꯑꯁꯪꯕ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯒ ꯃꯇꯝ ꯂꯦꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯅꯨꯡꯁꯤꯕ ꯁꯨꯔ ꯑꯃꯗ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯏꯁꯩ ꯁꯛꯂꯛꯂꯝꯃꯤ꯫ ꯏꯁꯩꯗꯨ ꯇꯥꯕꯗ ꯄꯥꯟꯊꯣꯏ ꯃꯁꯥꯗ ꯍꯥꯏꯐꯝ ꯈꯪꯖꯗꯕ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯆꯔꯥꯡꯅꯕ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯄꯥꯟꯊꯣꯏꯅ ꯃꯅꯥꯏꯅꯨꯕꯤ ꯄꯦꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯤ, "ꯄꯦꯅꯨ, ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕ꯭ꯔꯥ? ꯁꯛꯂꯤꯕ ꯏꯁꯩ ꯑꯁꯤ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ?" ꯄꯦꯅꯨꯁꯨ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯈꯨꯝꯂꯛꯏ, "ꯇꯥꯖꯩ ꯃꯆꯥ ꯏꯕꯦꯝꯃ, ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯁꯛꯄ ꯑꯁꯨꯛ ꯐꯖꯕ ꯏꯁꯩꯗꯤ ꯅꯅꯥꯏ ꯑꯃꯨꯛꯇ ꯇꯥꯖꯗ꯭ꯔꯤ꯫ ꯄꯦꯅꯨ, ꯈꯣꯟꯖꯦꯜ ꯑꯁꯦ ꯑꯆꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗꯤ ꯑꯣꯏꯔꯣꯏ, ꯅꯠꯇ꯭ꯔꯥ ꯄꯦꯅꯨ? ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯥꯎꯕꯁꯦ." "ꯍꯣꯏ ꯃꯆꯥ ꯏꯕꯦꯝꯃ, ꯈꯣꯟꯖꯦꯜ ꯑꯁꯦ ꯊꯪꯅꯕ ꯂꯩꯄꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯅꯠꯇ꯭ꯔꯒ ꯃꯁꯛ ꯅꯥꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯌꯦ." ꯑꯁꯨꯝ ꯇꯧꯅ ꯄꯥꯟꯊꯣꯏꯒ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯄꯦꯅꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯩꯁꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯛꯇꯝ ꯃꯤꯇꯝ ꯁꯥꯒꯠꯇꯨꯅ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ, ꯆꯌꯣꯜ ꯑꯃ ꯐꯥꯔꯛꯂꯕ ꯐꯥꯎꯕ ꯄꯥꯟꯊꯣꯏꯅ ꯅꯨꯡꯇꯤꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯏꯁꯩ ꯁꯛꯄ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯉꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯄꯥꯟꯊꯣꯏꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯛ ꯃꯒꯨꯜ ꯑꯗꯨ ꯈꯪꯅꯤꯡꯕ ꯍꯦꯟꯃꯟꯕꯅ ꯀꯣꯅꯨꯡ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟꯗ ꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨ ꯉꯥꯏꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯥꯛꯄ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯄꯥꯟꯊꯣꯏ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯒ ꯐꯪꯕꯅ ꯍꯥꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯦ꯫ ꯑꯩꯅ ꯈꯟꯖꯔꯤꯕ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯃꯁꯛꯁꯨ ꯈꯪꯗꯕ, ꯀꯅꯥꯅꯣꯁꯨ ꯈꯪꯗꯕ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯔꯨꯔꯒ ꯑꯩꯒꯤ ꯏꯁꯥꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯔꯤꯕ? ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯤꯕ?" ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯟꯊꯣꯏ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯕ ꯃꯈꯩ ꯎꯪꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯥꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯂꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯗꯤ ꯃꯆꯥꯅꯨꯄꯤꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ꯫ ꯂꯝ ꯑꯗꯨꯒꯤ ꯑꯈꯪ ꯑꯍꯩ ꯄꯨꯝꯕ ꯀꯧꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯅꯅꯕ ꯂꯥꯌꯦꯡꯍꯜꯂꯝꯃꯤ꯫ "ꯍꯩ, ꯀꯅꯥ ꯂꯩ? ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯐꯥꯎꯕ, ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ, ꯑꯈꯪ ꯑꯍꯩ ꯄꯨꯝꯅꯃꯛ ꯀꯧꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯄꯥꯟꯊꯣꯏꯒꯤ ꯑꯅꯥꯕ ꯑꯁꯦ ꯌꯦꯡꯍꯟꯒꯗꯕꯅꯤ꯫ ꯏꯆꯥꯅ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯕꯁꯦ ꯃꯄꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯆꯠꯂꯣ, ꯂꯩꯄꯥꯛ ꯑꯁꯤꯗ ꯐꯥꯎꯔꯕ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯣ ꯄꯨꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯥꯏꯑꯣꯡ ꯑꯁꯤꯕꯨ ꯈꯪꯕ ꯉꯝꯕ, ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯁꯤꯕꯨ ꯐꯍꯟꯕ ꯉꯝꯕ ꯃꯤ ꯑꯗꯨꯗ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯌꯣ." ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯁꯦꯟ ꯊꯥꯗꯨꯅ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯔꯕ, ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯔꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯃꯗꯤ ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯀꯣꯅꯨꯡ ꯇꯝꯅ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯄꯥꯟꯊꯣꯏꯒꯤ ꯂꯥꯏꯑꯣꯡ ꯍꯥꯏꯕ ꯉꯝꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯌꯦꯡ ꯄꯊꯥꯞ ꯃꯌꯥꯝ ꯑꯗꯨ ꯃꯥꯏꯊꯤꯕ ꯁꯨꯡ ꯅꯪꯂꯛꯄꯗꯒꯤ ꯄꯥꯟꯊꯣꯏꯒꯤ ꯃꯅꯥꯏꯅꯨꯄꯤ ꯄꯦꯅꯨꯗꯨ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯤꯡꯊꯧꯗ ꯋꯥ ꯍꯪꯒꯠꯆꯕ ꯗꯔꯕꯥꯔꯔꯣꯝꯗ ꯀꯥꯔꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯄꯦꯅꯨꯅ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯄꯦꯅꯨꯅ ꯏꯅꯤꯡꯊꯧꯒꯤ ꯅꯐꯝꯗ ꯋꯥ ꯈꯔ ꯍꯪꯒꯠꯆꯒꯦ." ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ, "ꯍꯥꯏꯌꯨ ꯄꯦꯅꯨ, ꯍꯥꯏꯌꯨ, ꯀꯔꯤꯅꯣꯅꯦ?"
ꯄꯦꯅꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯅꯤꯡꯊꯧ, ꯃꯖꯥꯏꯕꯦꯝꯃꯒꯤ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯑꯁꯦ ꯑꯈꯪ ꯑꯍꯩ ꯆꯥꯝꯃꯅ ꯌꯦꯡꯂꯕꯁꯨ ꯐꯔꯔꯣꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯉꯛꯅ ꯈꯨꯝꯂꯛꯏ, ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯏꯆꯥ ꯑꯁꯤ ꯐꯔꯔꯣꯏ ꯍꯥꯏꯕ? ꯄꯦꯅꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯄꯦꯅꯨꯒꯤ ꯋꯥꯔꯤ ꯈꯔ ꯑꯁꯦ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯇꯥꯕꯤꯌꯨ꯫ ꯃꯆꯥꯏꯕꯦꯝꯃꯒꯤ ꯂꯥꯏꯑꯣꯡ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯅꯥꯏꯅ ꯁꯛꯆꯒꯗꯧꯔꯤꯕ ꯏꯁꯩ ꯑꯁꯦ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯃꯥꯡꯗ ꯐꯖꯅ ꯁꯛꯄꯤꯔꯕꯗꯤ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯄꯦꯅꯨꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯏꯁꯩ ꯁꯨꯔ ꯑꯃꯗꯤ ꯃꯌꯦꯛ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯁꯛꯇꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯐꯝꯗ ꯇꯥꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯅꯥꯏꯁꯤꯡꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯤꯅꯅꯕ ꯆꯦꯄꯥꯎ ꯀꯌꯥ ꯏꯁꯩ ꯃꯌꯦꯛ ꯑꯗꯨ ꯏꯗꯨꯅ ꯅꯨꯡꯁꯤꯔꯕ ꯁꯨꯔꯗ ꯁꯛꯄ ꯍꯩꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯀꯣꯅꯨꯡ ꯀꯥꯔꯛꯅꯕ ꯆꯦꯄꯥꯎ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯆꯦꯄꯥꯎ ꯑꯗꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯈꯪꯅꯔꯦ꯫ ꯁꯩꯁꯛꯄ ꯁꯩꯍꯟꯕ ꯃꯤꯆꯝ ꯂꯝꯗꯝ ꯑꯗꯨꯒꯤ ꯅꯨꯄꯥ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡ ꯀꯥꯅꯕ ꯁꯦꯝ ꯁꯥꯅꯈ꯭ꯔꯦ꯫ ꯂꯝ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯂꯥꯏꯔꯕ ꯉꯥ ꯐꯥꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯍꯤꯡꯖꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯇꯣꯝꯄꯣꯛ ꯀꯧꯏ꯫ ꯃꯍꯥꯛꯁꯨ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯆꯦꯄꯥꯎ ꯑꯗꯨꯒꯤ ꯃꯔꯣꯜ ꯑꯗꯨ ꯇꯥꯔꯨꯔꯦ꯫ ꯃꯍꯥꯛꯅ ꯁꯛꯂꯨꯕ ꯏꯁꯩ ꯑꯗꯨꯒꯤ ꯃꯌꯦꯛ ꯑꯗꯨ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯑꯉꯛꯄ ꯐꯥꯎꯈꯤ꯫ ꯀꯔꯤꯅꯣ? ꯃꯁꯤꯗꯤ ꯑꯩꯅ ꯁꯛꯈꯤꯕ ꯏꯁꯩ ꯃꯌꯦꯛ ꯑꯗꯨꯅꯤꯅ꯫ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯏꯁꯩ ꯃꯌꯦꯛ ꯑꯁꯤꯕꯨ ꯈꯪꯂꯤꯕꯅꯣ? ꯐꯔꯦ, ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯀꯣꯅꯨꯡꯗ ꯀꯥꯗꯨꯅ ꯌꯦꯡꯂꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯏꯁꯩ ꯑꯁꯤ ꯅꯤꯡꯊꯧꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯤꯡꯃꯟꯕꯅ ꯀꯣꯅꯨꯡꯗ ꯀꯥꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯄꯣꯛ ꯌꯥꯎꯅ ꯂꯝ ꯑꯗꯨꯒꯤ ꯅꯨꯄꯥ ꯈꯔꯒ ꯀꯣꯅꯨꯡ ꯀꯥꯔꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯈꯤ꯫ ꯅꯈꯣꯏ ꯈꯔ ꯑꯁꯤꯒꯤ ꯃꯔꯛꯇ ꯏꯁꯩ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯕ ꯁꯨꯔꯗ ꯁꯛꯂꯒ ꯑꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯑꯁꯦ ꯂꯥꯌꯦꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯂꯥꯌꯦꯡꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯁꯅꯥ ꯈꯥꯎꯖꯥꯎ 100 ꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯁꯩꯁꯛꯄꯒꯤ ꯐꯝ ꯍꯥꯞꯀꯗꯧꯔꯤꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯔꯣꯜꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯈꯔ ꯑꯗꯨ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛ ꯃꯁꯥꯗ ꯑꯉꯛꯄ ꯑꯃꯗꯤ ꯂꯥꯡꯇꯛꯅꯕ ꯍꯦꯜꯂꯛꯈꯤ꯫ ꯃꯇꯣꯝꯇ ꯈꯟꯖꯩ, ꯀꯔꯝꯅ ꯑꯩꯒꯤ ꯏꯁꯩ ꯑꯁꯤꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯂꯥꯌꯦꯡꯒꯗꯧꯔꯤꯕꯅꯣ? ꯑꯩꯕꯨ ꯀꯔꯝ ꯊꯣꯛꯇꯣꯔꯤꯕꯅꯣ? ꯁꯣꯝꯗꯅ ꯄꯥꯟꯊꯣꯏ ꯑꯃꯗꯤ ꯄꯦꯅꯨ ꯅꯨꯄꯥ ꯈꯔ ꯀꯣꯅꯨꯡꯗ ꯊꯨꯡꯂꯔꯦ꯫ ꯏꯁꯩ ꯁꯛꯅꯅꯕ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯆꯔꯥꯡꯅꯗꯨꯅ ꯀꯦꯕ ꯍꯧꯈ꯭ꯔꯦ꯫ ꯐꯤꯖꯣꯜ ꯐꯖꯕ ꯁꯦꯠꯇꯨꯅ ꯐꯖꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯄꯥꯟꯊꯣꯏꯅ ꯄꯦꯅꯨꯗ ꯌꯦꯡꯗꯨꯅ, ꯄꯦꯅꯨ, ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯤ꯫ ꯍꯣꯔꯦꯟ ꯃꯥꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ ꯏꯁꯩ ꯑꯗꯣ ꯁꯛꯂꯛꯄꯗ ꯑꯩ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯖꯥꯏꯕꯦꯝꯃ, ꯅꯅꯥꯏ ꯑꯩ ꯉꯥꯛꯆꯔꯛꯀꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯄꯨ ꯃꯅꯥꯏ ꯑꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯁꯣꯝꯗꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯈꯔꯗꯨ ꯐꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯍꯜꯂꯝꯃꯤ꯫ ꯄꯥꯟꯊꯣꯏꯁꯨ ꯆꯪꯂꯛꯇꯨꯅ ꯐꯤ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯦꯞꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯏꯁꯩ ꯁꯛꯅꯅꯕ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯏꯁꯩ ꯃꯌꯦꯛ ꯑꯗꯨꯗ ꯑꯍꯩꯕ ꯁꯨꯔ ꯄꯥꯟꯁꯤꯜꯂꯒ ꯁꯛꯄ ꯍꯧꯔꯛꯏ꯫ ꯄꯥꯟꯊꯣꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯥꯅꯤꯡꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯄꯦꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯁꯩ ꯁꯛꯄ ꯂꯦꯞꯅꯅꯕ ꯏꯪꯒꯤꯠ ꯄꯤꯔꯛꯈꯤ꯫ ꯄꯦꯅꯨꯅ ꯏꯪꯒꯤꯠ ꯑꯗꯨ ꯈꯪꯅ ꯐꯝꯅꯥꯏꯕ ꯑꯗꯨꯗ ꯍꯥꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯈꯔ ꯑꯗꯨ ꯏꯁꯩ ꯃꯊꯪ ꯁꯛꯍꯜꯂꯝꯃꯤ꯫ ꯄꯥꯟꯊꯣꯏ ꯃꯍꯥꯛꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯇ꯭ꯔꯕꯗ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯈꯟꯖꯔꯤꯕ, ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯐꯪꯗꯅ ꯇꯣꯛꯂꯗ꯭ꯔꯥ? ꯑꯩꯅꯗꯤ ꯃꯍꯥꯛ ꯑꯗꯣ ꯁꯣꯏꯗꯅ ꯂꯥꯛꯂꯒ ꯑꯩꯒꯤ ꯏꯃꯥꯡ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯁꯨꯔ ꯑꯁꯤꯒ ꯂꯣꯏꯅꯅ ꯏꯁꯩ ꯑꯗꯣ ꯁꯛꯂꯛꯀꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜ ꯑꯁꯦ
ꯑꯔꯦꯝꯕꯗ ꯇꯥꯔꯗ꯭ꯔꯥ? ꯑꯗꯨꯕꯨ ꯏꯀꯣꯟ ꯀꯣꯟꯅ ꯅꯨꯡꯁꯤꯕ ꯑꯇꯞꯄ ꯈꯣꯟꯖꯦꯜ ꯑꯃꯅ ꯏꯪꯂꯕ ꯁꯨꯔ ꯑꯃꯗ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯂꯦ꯫ ꯇꯣꯝꯄꯣꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯥꯟꯊꯣꯏ ꯃꯁꯥꯗ ꯇꯣꯝꯄꯣꯛꯀꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯅꯤꯡꯕꯅ ꯉꯥꯎꯔꯝꯃꯤ꯫ ꯃꯥꯅꯤ, ꯃꯥꯅꯤ, ꯈꯣꯟꯖꯦꯜ ꯑꯁꯤꯅꯤ ꯑꯩꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯃꯨꯛꯇꯪ ꯇꯥꯖꯒꯦ ꯈꯟꯗꯨꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯈꯣꯟꯖꯦꯜ꯫ ꯃꯥꯅꯤ, ꯑꯗꯨꯒ ꯏꯁꯩ ꯁꯛꯂꯤꯕ ꯃꯍꯥꯛ ꯑꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨ꯫ ꯑꯗꯨꯗꯤ ꯐꯤ ꯑꯁꯦ ꯍꯦꯛꯇ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯂꯒꯦ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯦ ꯎꯅꯤꯡꯕꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯂꯥꯡꯇꯛꯅꯕ ꯈꯧꯔꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯄꯟꯊꯕ ꯇꯧꯗꯅ ꯃꯍꯥꯛꯅ ꯇꯣꯝꯄꯣꯛꯀꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯈꯜꯂꯤꯕ ꯐꯤ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯨꯗꯛꯇ ꯇꯣꯝꯄꯣꯛꯀꯤ ꯁꯛꯇꯝ ꯎꯔꯨꯕ ꯃꯥꯒꯤ ꯐꯤꯕꯝ ꯎꯔꯨꯕꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯏꯆꯝ ꯆꯝꯖꯕ ꯂꯥꯏꯔꯕ ꯃꯐꯤ ꯃꯔꯣꯜ ꯑꯅꯥꯟꯕ ꯁꯦꯠꯄ ꯉꯝꯖꯗꯕ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯗꯨꯗ ꯄꯥꯟꯊꯣꯏꯅ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯇꯣꯝꯄꯣꯛꯇꯤ ꯄꯥꯟꯊꯣꯏꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯉꯥꯎꯗꯨꯅ ꯐꯖꯕꯗꯨ ꯎꯔꯨꯕꯗ ꯏꯁꯩ ꯁꯛꯄ ꯂꯦꯞꯈꯤꯕꯅꯤ꯫ ꯄꯥꯟꯊꯣꯏ ꯇꯣꯝꯄꯣꯛꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯣꯛꯀ꯭ꯔꯦꯝ ꯍꯥꯏꯒꯦꯝꯅꯕ ꯃꯑꯣꯡꯗ ꯅꯣꯛ ꯅꯣꯛꯂꯒ ꯑꯁꯨꯛ ꯀꯨꯏꯅ ꯑꯁꯨꯛ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯃꯤ ꯑꯗꯣ ꯅꯪ ꯑꯣꯏꯔꯦ꯫ ꯅꯪꯒꯨꯝꯕ ꯄꯤꯗꯠ ꯄꯥꯗꯠꯄ ꯅꯨꯄꯥ ꯑꯃꯒꯤꯗꯃꯛ ꯑꯩꯅ ꯆꯥꯕ ꯊꯛꯄ ꯈꯪꯗꯅ ꯉꯥꯎꯔꯨꯕ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ꯫ ꯃꯃꯤꯗ ꯉꯥꯎꯔꯨꯕ ꯑꯩꯅ ꯂꯥꯟꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯔꯦꯝꯅꯕꯗꯨ ꯑꯃꯨꯛꯀꯁꯨ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯩꯅ ꯈꯜꯂꯨꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯥꯏꯌꯣꯟꯅꯔꯝꯂꯦ꯫ ꯆꯠꯂꯣ, ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ꯫ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯅꯨ꯫ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯄꯥꯟꯊꯣꯏ ꯀꯥ ꯑꯗꯨꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛ ꯄꯥꯟꯊꯣꯏꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯑꯊꯧꯕ ꯇꯦꯟꯖꯩ ꯑꯃꯅ ꯄꯥꯟꯕꯒꯨꯝ ꯐꯥꯎꯔꯛꯈꯤ꯫ ꯇꯣꯝꯄꯣꯛ ꯃꯊꯟꯇ ꯁꯣꯟꯖꯩ꯫ ꯑꯣ, ꯑꯩꯅ ꯂꯥꯏꯔꯕ ꯄꯤꯗꯠ ꯄꯥꯗꯠꯄ ꯑꯃ ꯑꯣꯏꯔꯨꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯤꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯇꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯪꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯄꯥꯟꯊꯣꯏ ꯑꯃꯨꯛ ꯍꯟꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯊꯣꯛꯇꯨꯅ ꯇꯨꯔꯦꯜꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯈꯤꯗ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯇꯤ ꯄꯥꯟꯊꯣꯏꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯂꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃ ꯂꯩꯔꯝꯂꯒ ꯇꯣꯝꯄꯣꯛꯀꯤ ꯑꯔꯣꯏꯕ ꯌꯥꯍꯦꯞ ꯇꯥꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯗꯨ ꯁꯅꯥꯒꯤ ꯐꯖꯔꯕ ꯃꯤꯡꯁꯦꯜ ꯑꯃ ꯑꯣꯟꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤꯡꯁꯦꯜ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯄꯣꯛꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕ ꯆꯥꯎꯊꯤꯅ ꯇꯣꯝꯄꯣꯛꯀꯤ ꯍꯛꯆꯥꯡ ꯐꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯇꯣꯝꯄꯣꯛꯇꯨꯕꯨ ꯊꯣꯔꯛꯄꯁꯨ ꯎꯈꯤꯗ꯭ꯔꯦ꯫ ꯆꯌꯣꯜ ꯑꯃꯃꯨꯛ ꯐꯥꯔꯝꯂꯅꯤꯅꯦ꯫ ꯑꯩꯁꯨ ꯊꯕꯛ ꯆꯤꯟꯃꯟꯗꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯣꯡꯃꯇ ꯂꯥꯛꯄꯤꯗꯨꯅ ꯑꯋꯥ ꯑꯅꯥ ꯇꯥꯅꯕꯁꯨ ꯐꯪꯗ꯭ꯔꯦꯗꯣ꯫ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯇꯥꯎꯅꯤꯗ꯫ ꯑꯩꯅ ꯑꯋꯥꯕ ꯇꯥꯔꯦ ꯃꯥꯅ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯥꯅ ꯆꯥꯅꯤꯡꯕ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃ ꯊꯣꯡꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯦꯟꯅ ꯆꯥꯃꯤꯟꯅꯒꯦ꯫ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯅꯨꯡꯁꯤꯕꯅꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯇꯣꯝꯄꯣꯛꯇꯣ꯫ ꯀꯔꯤꯅꯣ ꯃꯥꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯅ ꯊꯣꯡꯁꯤꯕꯨ ꯍꯩꯃꯥ ꯊꯣꯡ ꯍꯥꯡꯉꯤꯅꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯃꯅꯨꯡꯗ ꯍꯦꯛꯇ ꯆꯪꯂꯒ ꯌꯦꯡꯉꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯤꯅ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯇꯣꯝꯄꯣꯛ, ꯇꯣꯝꯄꯣꯛ, ꯇꯥꯕ꯭ꯔꯣ? ꯑꯩ ꯂꯥꯛꯏꯌꯦ꯫ ꯏꯇꯥꯎ ꯇꯣꯝꯄꯣꯛ꯫ ꯆꯥꯎꯊꯤꯅ ꯑꯁꯨꯝ ꯃꯥꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯣꯝꯄꯣꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯍꯛꯆꯥꯡꯒ ꯈꯥꯏꯅꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯣꯝꯄꯣꯛꯀꯤ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯗꯨ ꯁꯅꯥꯒꯤ ꯐꯖꯔꯕ ꯃꯤꯡꯁꯦꯜ ꯑꯃ ꯑꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯊꯤ ꯏꯄꯥ ꯄꯥꯈꯠꯅ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯀꯟꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯇꯣꯝꯄꯣꯛ, ꯁꯦ ꯍꯧꯒꯠꯂꯣ ꯇꯣꯝꯄꯣꯛ, ꯑꯩ ꯂꯥꯛꯑꯦ, ꯁꯦ ꯍꯧꯒꯠꯂꯣ꯫
Kayno nang nataramliba matawsiba. Se, hawgulo. Kayno, nang ako'y mayam thadokduna chatlage haibro. Tompok, se, hawgulo. Nang adumay dawno. Se, hawgulo Tompok. Kayno nang tawisibo. Asumna chauthina Tompoki thawai yaudraba hakchang adugi tawpham thokpa mathau mangamsing adu loina pangthok pirami. Aduga sanagi mingsel aduna Tompoki hi aduda haptuna turel aduda tawta halami. Hi adu himai chumbinaba yaudраbasu ningthaugi konung adugi maikaida thawtharaklami. Turengi torban aduda ningthau konungi thabak suba miyoi khara turen mapal aduda thabak suduna leirami. Itaw nungsanaga sabane wareda law turengi mapal asidane ngaihaktang phamlaga ayingba nungsi charuse itaw. Hoi itaw aikoigi turel ase onthokna nungsikre onthokna su phajakre yengu itaw turel asida chiliba ising asina kayagi matik phajariba mani itaw manungda nga chenba phawba ui haibaduni onthokna luna phajakre. Itaw ada hi ma tawtharakliba sibu mi su yawbu ude haima aikoi somda tawthare inhe. Itaw ai hi ase amukta phage ko. Hoi itaw itaw sibu mingsel natrane. Mani itaw sidi sanagi mingselni. Hoine mani ne sidi sanagi mingselni ne. Ish onthokna phajakreda. Itaw adudi mingsel ase aikhoigi ining thauda katlurasi. Ining thauna ubadasu soidana ngakpa phawrani onthokna phajakreda. Asumna thabak suba nupa ani duna mingsel adu ningthaugi manakta puduna katlare. Ningthau aduna kadai sanagi mingsel ni haiba. Sidi onthokna phajakreda. Mingsel asibu nakhoina matau karamna phanglibano. Iningthau muthiga ibani na turen khongbalda thabak subada ware haiduna ngaihaktang pothaduna phamlingai kana su yaudaba hi ama aikoi maikei tamna tawtharakpani. Hi ado itawga aikoi anina phaduna yengluba matamda hi aduda sanagi mingsel ase yawba thengnabadagi phajamankhiduna iningthauda pirurasi haiduna aikhoini hekta konung asida pujaraklibani. Onthokna phajakreda. Mingsel asidi icham chamba mingsel ama natte do phajaraba tanglaba sanagi mingsel ase ichanupi panthoigi maphamda khudol oina tamthoki. Hai kana lei makhoi ani na purakliba phajaraba sanagi mingsel ase icha panthoigi maphamda khudol tamnanaba semsaw. Asi haina yathang piraktuna mingsel ado panthoigi maphamda pinanaba sem saba loirami. Ipagi ibema pabung law ngasidi ipana ichagi nafamda khudol ama tamge haiduna ichagi nakta laklibani. Pabung kari karamba khudol no nachagi nafamda khudol tamge haiduna lakpiribade. Nangbu khudol asibu khangningrane. Au khangningi pabung yam khangningi. Ado khudol ado kaino nachada bibiro nachabu amu langtakna hanbiranu. Pigani ichagi khudol ado ipana soidana pigani. Se masini ipana nangonda pige haiduna purakliba khudol ase yengu pamjarabra yengu. Haima pabung sidi sanagi mingsel ne. Aya pabung sidi yam pame ya phajaye asuk phajabadi imana pokpadagi ukidri onthokna phajakreda pabung yengu du pabung mapala sidana marola ma phajariba manunga sidana marola ma phajariba aidi
ꯃꯤꯡꯁꯦꯜ ꯑꯁꯤ ꯎꯔꯨꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯄꯥꯕꯨꯡ꯫ ꯄꯥꯕꯨꯡꯅ ꯅꯆꯥꯒꯤꯗꯃꯛꯇ ꯇꯝꯕꯤꯕ ꯈꯨꯗꯣꯜ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯉꯁꯤꯒꯤ ꯈꯨꯗꯣꯜ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯂꯩꯕ, ꯅꯆꯥꯒꯤ ꯊꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯖꯕ ꯈꯨꯗꯣꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯄꯥꯕꯨꯡ꯫ ꯄꯥꯕꯨꯡ, ꯅꯆꯥꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯄꯥꯕꯨꯡꯒꯤ ꯈꯨꯗꯣꯜ ꯑꯁꯦ ꯅꯆꯥ ꯌꯥꯝꯅ ꯄꯥꯝꯖꯔꯦ꯫ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯖꯔꯤ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯥꯅꯕꯨ ꯈꯣꯏꯗꯥꯖꯔꯕꯗꯤ ꯐꯔꯦ꯫ ꯑꯗꯨꯗꯤꯅꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯉꯁꯤꯗꯤ ꯀꯣꯅꯨꯡꯒꯤ ꯋꯥ ꯈꯟꯅꯒꯗꯕ ꯑꯔꯨꯕ ꯊꯕꯛ ꯌꯥꯝꯅ ꯂꯩ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨ ꯄꯥꯟꯊꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯥꯟꯊꯣꯏꯅ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯍꯔꯥꯎꯅ ꯄꯥꯏꯔꯒ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯉꯛꯄ ꯁꯛꯇꯝ ꯑꯃ ꯎꯔꯛꯂꯦ꯫ ꯁꯛꯇꯝ ꯑꯗꯨ ꯇꯣꯝꯄꯣꯛꯀꯤꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯄꯥꯟꯊꯣꯏꯒꯤ ꯊꯤꯔꯕ ꯋꯥꯍꯩ ꯈꯔ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯣꯏꯈꯤꯕ ꯁꯛꯐꯝ ꯑꯗꯨꯅꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯟꯊꯣꯏ ꯉꯛꯄ ꯄꯥꯈꯠꯄꯅ ꯍꯦꯟꯕꯅ ꯃꯤꯡꯁꯦꯜ ꯑꯗꯨ ꯊꯥꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯈꯨꯗꯛꯇ ꯃꯤꯡꯁꯦꯜ ꯑꯗꯨ ꯀꯥꯏꯈ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗꯒꯤ ꯃꯃꯤ ꯑꯣꯏꯅ ꯇꯣꯝꯄꯣꯛꯀꯤ ꯁꯛꯇꯝ ꯑꯃ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯄꯥꯟꯊꯣꯏꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯃꯆꯥꯏꯕꯦꯝꯃ, ꯂꯥꯏꯔꯔꯕ ꯉꯥ ꯐꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯆꯥꯏꯕꯦꯝꯃꯒꯤ ꯑꯁꯥ ꯀꯥꯏꯍꯟꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯗꯤ ꯃꯆꯥꯏꯕꯦꯝꯃꯒꯤ ꯊꯧꯔꯕ ꯋꯥꯍꯩ ꯈꯔ ꯑꯗꯨꯅ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯂꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯇꯣꯝꯄꯣꯛꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯁꯩ ꯑꯗꯨ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯛꯈꯤꯕ ꯈꯣꯟꯊꯣꯛ ꯑꯗꯨꯗ ꯁꯛꯂꯝꯂꯒ ꯑꯁꯨꯝ ꯑꯁꯨꯝ ꯃꯃꯤ ꯁꯥꯝꯈꯤꯔꯝꯃꯤ꯫ ꯄꯥꯟꯊꯣꯏ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯉꯛꯅ ꯌꯦꯡꯂꯝꯕꯗꯒꯤ ꯃꯤꯠꯂꯨꯗꯒꯤ ꯂꯦꯞꯄ ꯂꯩꯇ ꯄꯤꯔꯥꯡ ꯑꯗꯨ ꯑꯗꯨꯃꯛ ꯆꯦꯟꯊꯔꯛꯏ꯫ ꯃꯊꯟꯇ ꯅꯤꯡꯉꯝꯗꯅ ꯁꯣꯟꯖꯩ꯫ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ, ꯀꯌꯥꯗ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯤꯕ, ꯀꯔꯤꯒꯤꯗꯃꯛ ꯃꯤꯁꯛ ꯑꯃꯗ ꯑꯗꯨꯛ ꯊꯤꯕ ꯋꯥꯍꯩꯅ ꯍꯥꯏꯔꯨꯔꯤꯕ? ꯑꯩꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕ? ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯏꯔꯕ ꯃꯤꯡꯁꯦꯜ ꯑꯗꯨ ꯃꯈꯨꯠꯅ ꯈꯨꯟꯖꯤꯜꯂꯒ ꯀꯨꯏꯅ ꯂꯦꯞꯂꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯦꯞꯂꯔꯤ꯫ ꯄꯤꯔꯥꯡꯇꯅ ꯊꯨꯝꯍꯠꯂꯕ ꯃꯤꯠꯂꯨ ꯑꯅꯤ ꯑꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯅꯤꯡꯉꯝꯗꯅ ꯌꯦꯡꯖꯔꯛꯏ꯫ ꯉꯁꯤꯗꯤ ꯄꯥꯟꯊꯣꯏꯒꯤ ꯊꯃꯣꯏꯗ ꯄꯦꯟꯗꯕꯅ ꯊꯜꯂꯔꯦ꯫ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯔꯧꯖꯔꯦ꯫ ꯈꯟꯊꯍꯧꯗꯕ ꯃꯥꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨꯒꯤ ꯅꯤꯡꯉꯝꯗꯕ ꯀꯌꯥꯅ ꯌꯣꯝꯂꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯖꯗꯨꯅ ꯄꯤꯔꯥꯡ ꯁꯤꯟꯊꯕ ꯑꯁꯤꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯦ꯫